Manipur LGBTQ plus event की third edition Miss Manipur Trans Queen 2022 के audition Palace Compound लाइवा Mapao Studio दा पांगथोक्रे audition अतुदा मणिपुर लैंगा की Department of Social Welfare की Program Officer SCPS Mala Lisham Miss Manipur Queen for Trans Woman 2016 Roro Kumantem Miss Manipur Trans Queen 2019 Kisha Sairem Miss Manipur Trans Queen 2019 के first runner up Sunny Shapam Amadi Miss Manipur Trans Queen 2019 के second runner up Rohana Moirangthemna Just Oiduna Sarukyaki Pangthok for audition Aduda Punna contestant Kungamapan Sarukyaki Miss Manipur Trans Queen 2022 Asiki Makhataba grooming session kaya Pangthok laba matung finale na lakliwa October kunganithoida Pangthok kadavani hairi मेरा के थाउमई थांगतुना मेरा हौ चोंबगी थौरम हौखिबु October 9 दा पांगथोखिबगी मपाव असि मिटिंग तामिनसि State asida khundariba tongan furup singna sarukyaduna dharma ki oiba lining laishon amadi nat ki oiba jagoi ishai kayaga loinana mera hau chongba 2022 gi thauram haukiba October 8 da pangthokre mera hau chongba gi thauram adu kangla gi senglaba laifam lenda Manipur gi ningthau laishemba shana jawbana mera gi thaumai chukhattuna mera hau chongba gi thauram adu haudokibani thauram adu ka mari leinana chingburoi amadi tamburoi ani gi marakta harau tayamna Athen pot kaya su lanaki
se tui bang ning ave dir lelun Sana pui lupa pui sana lupa pui Thang Chani haina mingthonba Manipuri feature film the premiere show haukiba October 9 da Palace Compound laiba Manipur State Film Development Society MSFDS ki auditorium da utkre Thang Chani hairiba Manipuri feature film asi Subakumar Film Production Manipur gi banner makada Premananda Laishramna puthokpa amadi bimol fivona direction piva film amani Thang Chani hairiba Manipuri feature film asida Silhaiba Biju Soma Idau Ratan Kekman Surjit Saikom na chingbana saktam langli
ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗꯨꯗꯤ ꯂꯤꯔꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯉꯁꯤ ꯔꯤꯂꯤꯁꯅꯤꯅ ꯍꯣꯔꯦꯟ ꯌꯦꯡꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨꯁꯨꯀꯣ ꯑꯗꯨ ꯈꯪꯃꯤꯟꯅꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯇꯤꯡ ꯇꯧꯈꯤꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯄꯤꯅꯔꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯗꯤ ꯀꯥꯕꯤꯃꯣꯜ ꯑꯩꯈꯣꯏꯅ ꯇꯦꯟꯁꯟ ꯂꯩꯍꯟꯗꯕꯤꯗ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯈꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯛꯁꯦꯁ ꯑꯣꯏꯁꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯔꯣꯝꯗꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯩ ꯑꯩꯅ ꯉꯁꯤꯒꯤ ꯔꯤꯂꯤꯁꯀꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯝꯐꯨ ꯇꯣꯝꯕ ꯃꯤꯐꯨ ꯂꯩꯀꯥꯏ ꯁꯨꯝ ꯁꯦꯔꯤꯁ ꯇꯧꯔꯛꯄ ꯑꯗꯨꯝꯕ ꯁ꯭ꯀ꯭ꯔꯤꯞ ꯁ꯭ꯇꯥꯏꯜꯅꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄꯥꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯩ ꯑꯦꯋꯥꯔꯗꯀꯤꯅꯤ ꯐꯦꯁꯇꯤꯚꯦꯜ ꯁ꯭ꯀ꯭ꯔꯤꯞꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯅꯣꯛꯍꯟꯅꯤꯡꯕ ꯂꯥꯡꯍꯟꯅꯤꯡꯕꯗ ꯕꯦꯁ ꯇꯧꯔꯨꯕ ꯇꯁꯦꯡꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯔꯝꯃꯦ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯁꯨꯝ ꯅꯣꯛꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯐꯤꯂꯝꯁꯤ ꯁꯨꯝ ꯈꯔ ꯁꯦꯝꯗꯣꯛꯈꯤꯕꯗꯒꯤ ꯈꯔ ꯂꯥꯡꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯔꯥꯡꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯦꯁꯦꯖ ꯌꯥꯝꯅ ꯄꯥꯕ꯭ꯂꯤꯛꯇ ꯌꯥꯝ ꯀꯟꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯗꯤ ꯑꯩꯅ ꯔꯦꯁ ꯇꯧꯕꯗꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜꯍꯟꯕꯗ ꯈꯨꯗꯣꯜ ꯇꯝꯖꯕꯗ ꯌꯥꯝ ꯆꯣꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯖꯩ ꯑꯗꯣ ꯊꯥꯡꯖꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕ ꯄ꯭ꯔꯦꯃꯥꯟꯗ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯁꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯔꯤ ꯃꯉꯥ ꯄꯨꯜꯂꯒ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯣꯗꯛꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯝꯄꯣꯛ ꯈꯥꯡꯉꯦꯝꯕꯝ ꯌꯥꯝꯅ ꯋꯥꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯄꯦꯟ ꯌꯥꯝ ꯋꯥꯕꯤ ꯑꯗꯩ ꯑꯩꯈꯣꯏ ꯗꯌꯥꯅꯟꯗ ꯌꯥꯝ ꯋꯥꯕꯤ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯐꯤꯂꯝꯁꯦ ꯃꯌꯥꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯐꯪꯖꯩ ꯇꯧꯕꯇꯕꯨ ꯐꯤꯂꯝꯁꯦ ꯌꯥꯝ ꯇꯦꯟꯕ ꯑꯩꯅ ꯌꯥꯝ ꯅꯝꯃꯛꯄ ꯁꯤꯅꯦꯃꯥꯗ ꯌꯥꯝ ꯇꯦꯟꯕ ꯗ꯭ꯌꯨꯔꯦꯁꯟꯗ ꯅꯝꯈꯤꯕ ꯁꯤꯅꯦꯃꯥ ꯑꯃ 20 ꯗꯦꯖꯇ ꯁꯤꯅꯦꯃꯥꯁꯤ ꯂꯣꯏꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯅꯤ ꯌꯥꯝ ꯊꯨꯅ ꯅꯝꯈꯤꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯏꯐꯤꯡ ꯐꯤꯡꯈꯤꯕ ꯑꯩꯉꯣꯟꯗ ꯍꯦꯛ ꯐꯨꯜꯐꯤꯜ ꯑꯣꯏꯍꯧꯗꯕ ꯅꯨꯡꯉꯥꯏꯍꯧꯗꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯨ ꯁꯣꯃꯥꯖꯁꯤ ꯂꯩꯕ ꯍꯧꯖꯤꯛ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯄꯨꯜꯂꯒ ꯑꯍꯨꯝꯃꯛ ꯄꯨꯜꯂꯒ ꯀꯝꯕꯤꯅꯦꯁꯟ ꯇꯥ ꯉꯝꯗꯕ ꯈꯔ ꯌꯥꯎꯕꯗꯒꯤ ꯑꯩꯅ ꯁꯥꯏꯠ ꯈꯥꯏꯗꯣꯛꯑꯒ ꯅꯝꯈꯤꯕꯁꯨ ꯂꯩ ꯁꯤꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯧꯗꯕꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯌꯥꯝꯅ ꯊꯨꯅꯗꯤ ꯄꯨꯊꯣꯛꯆꯔꯒꯁꯨ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯐꯤꯂꯝꯁꯤꯗ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯈꯔꯗꯤ ꯇꯧꯕ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯕꯀꯨꯃꯥꯔ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯈꯨꯗꯣꯜ ꯇꯧꯖꯔꯤꯕ ꯊꯥꯡꯆꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯑꯃꯈꯛꯇꯪ ꯊꯝꯕꯤꯗꯅ ꯐꯤꯂꯝꯁꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯅ ꯁꯨꯕꯀꯨꯃꯥꯔ ꯐꯤꯂꯝꯒꯤ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯧꯔꯛꯄꯅꯣ ꯍꯪꯕꯤꯕꯅꯤꯅ ꯁꯨꯕꯀꯨꯃꯥꯔ ꯐꯤꯂꯝꯁꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡꯅꯤ 2010ꯗ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯝꯈ꯭ꯔꯦ ꯃꯥꯅ ꯄꯥꯝꯕꯤꯔꯝꯕ ꯃꯥꯒꯤ ꯆꯠꯆꯔꯝꯕ ꯃꯥꯅ ꯐꯤꯂꯝꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯃꯥꯒꯤ ꯃꯔꯝꯗ ꯂꯤꯂꯥꯒꯤ ꯃꯔꯝꯗ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯝꯕ ꯖꯒꯥ ꯈꯔꯗꯣ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯇꯧꯔꯁꯨ ꯑꯍꯟꯅ ꯄꯥꯝꯕꯤꯔꯝꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯈꯟꯖꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯃꯣꯜ ꯄꯤꯕꯧ ꯇꯥꯃꯣ ꯅꯟꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯄꯦꯟ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯄꯨꯟꯖꯕ ꯃꯇꯝꯗ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯐꯪꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯖꯒꯠꯁꯤꯗ ꯑꯩꯈꯣꯏꯁꯨ ꯖꯒꯥ ꯑꯃꯗꯤ ꯀꯜꯂꯝꯕ ꯌꯥꯏꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯐꯤꯜꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯁꯣꯁꯤꯌꯦꯜ ꯑꯦꯔꯤꯅꯥꯗ ꯊꯕꯛ ꯈꯔ ꯇꯧꯖꯔꯒꯁꯨ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯦꯋꯦꯔꯅꯦꯁꯀꯨꯝꯕ ꯄꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯄꯣꯖꯤꯁꯟ ꯁꯦꯝꯕ ꯌꯥꯒꯦ ꯀꯔꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕ ꯌꯥꯒꯦ ꯅꯠꯇ꯭ꯔꯒ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯒꯀꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯀꯃꯥꯏꯅ ꯀꯦꯝꯄꯦꯟ ꯁꯤꯟꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯖꯔꯀꯥꯟda ꯑꯗꯨꯒꯨꯝꯕ ꯃꯊꯪꯒꯤ ꯚꯦꯟꯆꯔꯒꯤ ꯑꯁꯥ ꯇꯧꯖꯕꯅꯤ ꯊꯃꯣꯏ ꯄꯥꯂꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯃ ꯃꯤꯌꯥꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛ ꯁꯨꯇꯤꯡꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯊꯃꯣꯏ ꯄꯥꯂꯝꯕ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯊꯣꯛꯀꯗꯕ ꯑꯦꯜꯕꯝ ꯑꯃꯅꯤ
Album asigi direction amadi choreographer da Satarjit Thiam, assistant choreographer da Rimak, singer da Kriti Nanda Aribam, Kavira Sukham, folk singer Sandeep violin ni. Lyrics da Sangita No, music da Wilson Ningthemchani. Thamoi palamba hairiba album asida Danube amadi Jalis na saktam langli. Amkagi oiba khoigi YouTube channel ama mamangda khoina launch tawjagre maduda khoigi ahamba content nama oinabi damukta khoigi music album si namjabani masi yama thubida tang 30 khoigi handak laiba tang 30 se khoi function dia release tawnabagi pandam da khoi tawjabani maduda mayam ngai minasi हमारा कोई म्यूजिक वीडियो एल्बम में नाम नहीं है शायद उन्हें क्रिकेट की सरुख रही हो नहीं नौ नौबा हम शु ममांग द एल्बम सिंह द फिल्म सिंह योग द मोंग द तौबा अदुम क्रिकेट की खरा सिन खरा हो नहीं है जो हम नुआई मैंने क्रिकेट की सिन खरा हो नहीं है बे दुदा मम दैसु क्रिकेट सानजब क्रिकेट पामजब अम ओरबना एने फाइने एना हारगा मै तौना कोई एमएनजे मणिपुर की एसोसिएशन की कोई ऑफिशियल सिंह द ngangnare अदुवा ngangna matunda khogi isam na harda khogi equipment sing investment amagi adi fet nung bet nung moi lo enu mateng pang bile maski dang tu joyment sing makida amna nungai ba thak pu khongduk se ado sigum sinama yaw na khoi cricket che amarom dadi sigum kya ji yahol makon khara su su promoter ka da ba wakil si engon su lejai adu amkana chilei ba sigum music album se matung tar ko tongan tongan ba makal mongi kya amu ju puthok pirakne habagi wakil sim su lei na haise ngahangai aina album namak pada amungta pulak tri bhai tare camera man dabo iro nai director dabo iro kram ta pulak tri mayam ang hanta ki music video album sida pulap thingna phange halaman mayam ju mayam thingna phange duga aina kungang khangam da bhai tare knowledge mayam ju halaman mayam dagi taba nai tamjaba ai modi kai tawba yai sina phajai sumai taw sumai sina togan thi apaba mayam takbi hai tare tuna music video album chi kuma phangbagi damak tang natana आता ये तो पलान बजू में आमा हंगों दा करना में आम फंगे है तारे अहान बदा थमजनिंग बसे अमका गी म्यूजिक वीडियो से याव फंगजे बसे दुकि मते हराव से हाइली कईगिनो द मणिपुर की सिनेमाटोग्राफर्स अफाउबो ओजा मैम लई मैम से पल पुंजिल लगा स्पेशली म्यूजिक वीडियो में नंबर से द समाइन हाइबिर पसे दुकि मते हराव से अदुगा अतोपा म्यूजिक वीडियो सिंग दगी खेना भाई तार की ग्लैमर से हादी अके अमाउंट न चिंग नंबर ओय अदो अखोय गी सिदी स्पोर्ट्स न नंबर फोकस तो है न थमजके हादी क्रिकेट का फुटबॉल का फोकस तो जबने अखोय मणिपुर से पावर हाउस ऑफ स्पोर्ट्स है न हाइने अदो सिदस दम रिफ्लेक्ट तब ngam haina haizaniंगे अदुगा याम नुसिबमना हाइदी ओजा मैम से पुंजिन बिरागा को सिगी ओइना बा हाइना चेन बा अदरिगे खोइ से हाइदी फजना ट्रिक तक बिदना को साइना टीम वर्क सदुकी मतिक नुसिना को चेन चेमिने उस बदा यामना हराउ से दुगा आगी को एक्ट मिनाई बा दा जेले सदुकी मतिक वर्क तक मिदब नुंगाई